Ahanba maktada aina tamo haina kaujake habada yabirae mingoina panjarabada loitongbam ibungo Pacha Meetei bu taramna okchari Library of Manipur gi site gi akoina Library of Manipur si Foundation Day numitta amna harau harauna tamona congratulation pibasida aina nizabani Pacha Meetei haina novelist Manipur ki siming yam tajaraga akoina magi work si taba paba phangzadaba adudaina tamoda request tawjarakanda akoi ki library si da contribute tawbiyu haibada na harau harau na khudol tawbirakpasi ahanbada madu akoi ki Manipuri literature da achauba aigi da maktana taba Library of Manipur amadi people of Manipur da achauba khudol ni haibasina ahanbada gratitude piraga tamobu taramna okcheri khurumjari Ainasu kumba interview magi apirapada aina the okcheri magi the voices na Manipuri literature go ena fazaba monga madi live monga Mangan mafam sida may nakraba Meetei or Manipuri Manipuri ba tungan communication di marakta mafamda e-book oina yona ba paikhalui ba Manipuri literature e-book library siu ai yana support tawjari maduna maram oiraga ainasu ai site da leijaba ai site da khanjaba roina ai di balai or bai di bai mo ngom Pacha Meetei short da atin da Pacha Meetei hada ai da niya na mishu riba macha moina ai ko ne biramba lai pasi na naitege ayana ena serious oina kanoni literature sida ai tangsin badi natri adu khara makhaidi ai program tawjare na ai samakti literature da postgraduate digi ai wishinjai amrandi ai bana tawrigo waksi ken khangnaba amadi contemporary Manipuri literature si ken aina mahusukpa al masak ngamnaba mana jikito ini chana ini leba options ki chana proses ki program sekali makta pelan jadi duga akoina masi ahanba introduction ni haina lawjage karigino haraga akoina mingoina panjarabada novelist Pacha Meetei gi work sing ngasi gi introduction sina akoina khangba ngamba oiroi aduna ngasi gi si akoina tamoda ahanba oina Pacha Meetei gi introduction amtang tawbiyu aduga magi work mathang amuk thana naina minasi Januari aduna ahanga welcome to biki biki aina sutara mukse aduna na apply si program si yang muiba di daerah khaba popiramba paimo ni banjabada Meetei dapat kunci amasung magi aroiba kunci aroiba ni kupoda magi pamjeba amasung sinfam oiba ibagi lang ibaramda yang tak ni ai jage mesti dari yang sana dari macam si ni kedai di mabuba kita jage ji ai mayanga sebabna thanjarage ditungom se mudumagol sinha amasung
Pawom Tonsanagi Macha Tarki Manunda Iton Tonba Masanupani Mahaki Maming Ashin Basi Certificate Tasu Ulda Kaida Kongnabasi Nitongwam Nupa Pacha Meetei Kawi Adubu Ibagi Lamda Lakanadi Mahakna Magi Pen Nemoina Pacha Meetei Nasine Miyamnasu Mahasi the Magi walk the way Yanaga the Maming Asi Pacha Meetei Nadum Yamna Kunabikre. The Mahasi Krista kum Lishing Masama Nifu Fungogi January Tang Period Segalambi, Segarot, Shampati Manulay, the Conjang Hazari Lekai Heba, Lekai Sida, Gal Warwardi, Anishuba, Pitchil and Zauki, Lanchina Bamatam Sida, Mapu Topa, Amagi, Yunda, Tamkra Lady Naida, the Oki, Yamna Sarang Nabamatam, it's Visida. Anishuba Lanzauna, Ramueraga, and the Saranga Bumatam, the books for the Linana, Mahashi, Landlord Bumatunda Sum, Mahama Kapomatanda, being a digi, Adumba, Pigi Anishuba Lanzawi, they came, Zaina Marita, Maxi, Wakantaraki. Adugalina Linana, the picking Ida, Haritare. The Manipur, the Ninkha Tamba, the British colonial Sassan Makada, Labor Matamsi, Mana Anga wedding at the Madumi Kai, Ibadi, Mabuiba, Ibu, Kuiba, the Mapa, Ibudoshi, Onunda, the Mama, Onungi Susa Maharaj, Yam Nagaramba, Mi, Wibna, Dumba, Warishin Mapu, Natagamoto. Akramakai, Tawi Kutuja, Hawaii. Amarwandana Mahaki, Lunabi, Api, Mama Wahiba. Album Bunsanahaiba, Agan Abo, she, Matamamada, the Obongi, the voice of the Mamin Chakiba, Umba, Magi Masanapini, Piratan Tiamuda, Lona Lade, Bota. Aduga magi mabung amanasu the Maharaj Kumari Shin Maharaj the MK Binutini or Mimiami Kachan Nama Kachan Sinama Logna Bashi Yanamatik Sana the Bishangi Bunshi Amasu Nintokomi Bunshi Shima Angang will be coming. Madu Magi Iraquala Mami Tai. Aina friend matangsa sige adwa mahasi Krista kum ising masama pan funi thoi kum fu doi da masi ki matriculation thabani ing manu ki philum khar cha ki tabadagi adubu mai pakide adigi mahak amukhanna masi matriculation exam asi pihidre aduga mahasi ayamba matamda masi pagi halaman di putuan sina kaina medium sina senior mangodi yang senior ba pagi nation day pagi nation day koina harbada masi laiti metric pass to the adu laiti masi matam sukada yang para lay in the supply adu mana quite in mind pa ba si di all central library lagi butuh nama librarian winner mana ay mana kemudian mengenai mana metric pass to ko banang library ka laga matam mangan na lari aso kulo ga pari de pari ra kaya na dili dili pagi ni masali na ay na lai pa ko to pa ado ko ito si na kari mana like pa ni sa kanda ito na mo yung dalaga tan upang sa sing ngawrani
mana mating mapasa aduna lari yang pare na ma matamda apai putuna mana putun lagi te kui di sehini ko ulu muangda mana wei shani apai ini sini shani mai to lak sing 19 kui Christmas sing masama pan mangada mai ban nam le kai degi bima simapan teruki di April tang perama benda ayat sama masa lupa ini ina jadi kewana. Mereka itu paling mana di Manipur Samaja yang terangkan lebih yang jadi ekta mehulang potong situation relate 1965 sida yang kan bang matam state hutan bagi iho adagidi akogi Manipur state pangringai da akogi Assam makha da leningai da akogi chief commissioner amna pairingai da akogi राजनीति की तंग तावल एक दबा एडमिनिस्ट्रेशन का मोह तादन हम लोग प्रजा में अच्छी वाह मतम साथ सिंसिगी इहो लाको मतम सिदा हमारी मशीन मानव सिंह कॉलेज तंगखगा कॉलेज की छात्रों ने लेखगा यूनिवर्सिटी लेवल का मणिपुर न चसु मोई अमपान तमुस लेगा छात्र की इहो लाको मतम सि कोई मतम सि एक्चुअली आई पाना आई माबु होमो मतम 1965 yang kali kita sakla nusat hai 27 August na
observe tonariba asi emsu oine likhariba si emsu hai sadi sanstana si linkara matamgi yamna active oihiba adugumba hardcore meyamadu magi contemporary magi mathak thung khara makha taba khara adugumba mi ngakto oihi adugum harna matam asina madi Communist Party of India की याम की शांतों केंद्र की का शांतों unity याम active कोई बा युद्ध में कोई मासी के शांतों केंद्र की कोई रमी general secretary CPI का शांतों unit general secretary कोई रमी मधुना मरम कोई रका युद्ध सु माना Karl Marx अदुगा Lenin अदुगा atoppa ki talent revolutionary si theory kya gi lai marang kaina mana usul daga leija ba haitare adum ba lai si su mana pa bu de ayam matam ma ayam le ai kya ta ko sumaina kelapna ma ki kunchi si lai aduga ma si ai go rom do on thori ngalingai juma idi ire aduga ai goin khang basti 1967 dagi api hayat begum aina ong di khange la phong khabar laksing hapung kan dagi ai phajige aduga 1923 da api Manipur na 1972 da state award ka state uchi khang bapung da subject to correction 1971 दफंगा अभी कैटे किते में न्यू दिल्ली ना मणिपुर की लईबा लॉन्च न से हाइबदी मणिपुरी लॉन्च ना एच टू चंद्रिनाय दा मणिपुरी कोई भारत लईबा साहित्य दा एना मसक नायने लेबा लॉन्च की खंगत पद मणिपुरी यावी अदुगी खंगत पस्ता कैटे किते में से आई थिंक 1971 फोन तो 1972 सुधी आदि 72 73 da haitare 73 da yana na manipuri ki ai basi da manala to da ai basi ya hangi haitare almost take the word which by maina tension lage adu ko mahaki punchi si madu ki matung tarpadadi amagi struggle am lae keno da maduna icon na ne jege personal over lai ga hasti han youth ham de to almost 1970 to 73 shari ma se heavy da ga during life so my youth na thaki to ma se liver kitna maram hoega hospital da ani train ki in 1976 da ma se hidak chhe hemandana ma se alcoholic abnormalcy maram markhra lami adugo yam kanna din se dagi ba normal lata na right na lemi adugo hidak ti tegi yam ji thakti se maki duramdai kunsidadi hidak yam thakpanati adu hana sokhibadani main lakpasina masi takuina thakti thaktabi marandi aikagi isan magin masa itun ton bisi 1984 da leki de isan itun ton bisi adu leki da 1984 di masi mapan thokti mapan thoktana masi lei mapan thoktana lei adu aina ma aina kitang kitang ken tan ba ho wa matam sida 1988 di babana mapan to pangsin kuno aina tohanindana mana dakar oiba masa mutumsina langa mongoda bi even ai luhonga matunda matunda thabo ya da ino passing shu police state function me amama lai ma circle lagi drama ki innovation to ba or like nai magi mamo ai better half siga tum aina better half ya to chalande maina lapategi di one day magi old friend relay yang sibung atani memin balaroi makoi di matam da hidak thei
mo bi man ang sila mo kasi di na pa ko ikulo ke na pa si konti lagi na ho no bi ang kyaw gi hindi mo tikat ko si lagi at mai to na 1988 da 1989 1989 ba do di 1989 sigi ita mo krat pang thu thak ke hai ke le on thol le yang ni thalan le 1990 gi March or pasida khangau ma masa sujale aduga 1990 ki March ki tang mapan yakshan si trama to takin tamdo sei do yakshan hamsit ne haile sida ai joi ki business ki yang pan chin ji ba matam ko ra oi ki morning che extra lower maga doctor de pure pen chanda medicine ni ma eta extra loga no ala ka chakta bani nine evening how I don't know business center ay pumamada lang ay bazaar manungga no kasi naga Masida only 47 years neba yang oina lagitaba. Yang way jadi adu mo matum di 47 50 kasi ani to igale ay sama 55 course ko 60 ado akoiga manadi matamdugi moigi contemporary ahal loi koi adi moigi magi matam for example maming bandaga su akoiga ani the process the interest ladiba odagu sinju yauri aduga hujika ni moigi matamdugi miyoishingi masak hagadra punshi marian hagadra aduga akoina thinadaba struggle kya mo thinai kami generation na itare ye thinadaba duna mokoida yamna maturity oibugi masak se moidni he Adagi nasagi pandiki beda mana kitang yang moiringai da haitare ko 1960s ki matam sida yam kanna larik pa basida Impal Central Library da chalaga pai haise masigi Impal Central Library si koi hiji library mai tharaga tawkiba library tu koi birabla mane Impal Central Library jisu lady to building di owner building di owner ado hana matamdugi di ji Raj Bhavan governor gi pangrugal tainaba matamamda All India Radio gi hokiba jaga mo lei aduga gi mathangda haitare aduga hojina gi governor road ena so parmission gi hek chro gi mapang lei ba hana mai chakiba thangni okay aduna hujik sun lairi ba masigi library se library lagi Impal Central Library lagi okay mari chakre kara adudagi new building akoina hoji madugi opposite haitare anale madugi opposite orna akogi makha thangborom da suroki makha thangborom da hoji building oina yang mong tana sarga archive department ga ali gi laga library and state archive department kunna yanna story ani this adana legre okay okay aidi mai cha aba matung da revive tawraga building anoba ma leire ado jiki nasagi tamogi baba Pacha Meetei na chatlaga pari sidi all building du da Impal Central Library du da chatlaga matam du da mase yamna kahani nasai pandiki ba metric pass ta wi tawde aduna ta bamane yamna interest lei ba pa khotpa mayam da thangba khotpa sida du communist ki personality adongi da sularik yam pa oiba matam sida yang ba adu asida antang panjoge ida mana yang ba basi Indian literature yang ba mase ana sanskrit ma parami adugi reflection do ma ibada taba tada no amane but as per mana store troma ki home library haitare da ki phangbada na yang kuna pai aduga ki yang kuna pai nasa shastra ki tika haitare we India ki literature ni har kuma tam dai kuna
ras kaina nakwa digi alankar kaina nakwa aduga साहित्य की मसक में हम ताल की मागी जेनर में हम है तो बसी नास्ता शास्त्र न मकुन वेगा अपनी लोइना मसक लिए अतो या अजना चुन नास्ता शास्त्र पार न तो नास्ता शास्त्र नाट्य शास्त्र से वो ये टिका तो वह बदी मधु नौ नमो मसक तक पा डिसीजन की लाइक ही या अजना पार न लई वो लोइना ना यूरोपियन लिटरेचर से माया पाए यूरोपियन है का अपने इंग्लिश तो लोग या थे तमाम पासी मतलब की इटली रशिया की यामना पदना पाई मांगी लाइक सुबह भी ताई सना द पदना पला द ग्रेट फिलोसोफर इटली अल्बर्टो मोरेविया की लाइक याम पदना पाई अमरों दमो की फार्किस कंट्री की चाइनीज एंड जापानीज मा हमने में अते दी मा का है स्ट्रॉन्ग दे चाइनीज की जापानीज की है ना की युशनेरी कवावता की dari ngapai di tuba di isu di masih terparami. Yeah, very interesting. Koi na koi ki writer nahi na rakta kam da moi na kari parami kai na haiba khangpangan ngambas si share ta wibagi da makta thagachari. Adagi I kiba matam si hana ꯏꯔꯒꯁꯨ publish ꯇꯧꯔꯛꯄꯁꯤꯅ 1967ꯗ ꯍꯧꯔꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯔ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯑꯁꯤꯗ short note ꯑꯩꯈꯣꯏꯒꯤ ꯑꯇꯦꯟꯕ ꯋꯥꯐꯝ ꯑꯣꯏꯅ ꯏꯕꯗꯤ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯝ ꯚꯣꯂꯨꯃꯤꯁ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯉꯪꯒꯅꯤ ꯐꯖꯕ ꯊꯤꯕꯅ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯂꯥꯏꯐꯁꯤ ꯏꯕꯅꯤ ꯏꯕꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤ ꯃꯉꯣꯟꯗ ꯀꯅꯥꯅ ꯄꯤꯒꯦꯅ ꯂꯥꯛꯀꯥꯟꯗ ꯃꯥꯒꯤ ꯏꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯕꯥꯖꯤ ꯌꯥꯏꯃꯝ ꯂꯩ ꯃꯥꯁꯤꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯗ ꯃꯥꯅ ꯏꯕꯅꯤ ꯑꯗꯣ ꯃꯥꯅ ꯏꯕꯁꯤ ꯄꯥꯔꯨꯀꯥꯟꯗ ꯃꯉꯣꯟꯗ ꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯕꯥꯖꯤ ꯌꯥꯏꯃꯁꯤꯒ ꯃꯥꯒꯁꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯃꯣꯏꯅꯤꯁꯤ ꯌꯥꯝ ꯆꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯂꯩꯔꯝꯃꯦꯕ ꯏꯄꯨ ꯑꯅꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯃꯧꯁꯤꯡꯁꯨ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯂꯩꯔꯝꯃꯤ ꯏꯄꯨ ꯑꯅꯤꯅ ꯄꯣꯟꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅꯤꯁꯤ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯏꯕꯗꯒꯤ ꯃꯇꯧ ꯇꯝꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯤꯇꯣꯡꯕꯝ ꯀꯨꯂꯆꯟꯗ꯭ꯔ ꯀꯧꯏ ꯃꯥꯁꯨ ꯌꯥꯝ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯏꯗꯨꯀꯦꯇꯦꯗꯅꯤ मागी अईबल लाइक खर पाउबदगी समा हेरदा मागी स्टोरी पाउबदगी अदुगी ममांगन मासी angang woi nga dama mana si ma yang bulakti tamangang ya di masi di maning de laiba kasai library mi puton je pagi si mapa na katba pagi pamon leba pagi pamon matuk building aga adugi si wari lagi yang towa wari lagi to si ma angang woi na du ta hai tare aduna kasai monda pagi story line sin bagi adumba kaino si pi ngai digi mon mami ta basi pagi ansin hai ai hai je na te ju oke mari bi wari ta le ni wari bu di ri sin mani hai ma se aduna adugi me am di khang da ba but adugi potu monda patna store do ga adu ma man thoga ma ki kai mama man special number ai khale adugi mami soitna wai ni mana ira bada story line she bada akhra makai tabata di khandre aduga tuduna thotna mana nidabagi nirmang ngambani hai dai haidi magi childhood to dagi mana mayamna khoi gi culture da leramba wari libagi culture se leibanina aduda wari gumba liba khotpa leiraga di mana aduda interest leiraga hektaba dagi family da su librarian ama leirabanina library chatpa gi habit leiba dagi ngasagi haidi kiba writer baji yaisi mingoina panibada brajenda haidi kiba lutongbam kulachandra okay kulachandra haiba aina mindu onatre kulachandra gi da amuk inspiration phangba hai tare mana iba khotpa du amuk magi ira duna influence yamna all rounded oigre ba magi pabagi library chatpagi adagi angang oiringa koi manipur gi wari taba lari taba adugumba yamna mana interest leiraga yamna absorb tawkiba
adagi writer amag yam nakna magi manakta leibaduna mangonda yam influence oibada. Very interesting. Ado yang ngam na khoi padi yang lai to phongam deba lai sha biram de just only mangoni han manina matam gi Bengali gi influence level lai sham pa khoi padi yang je ada ho ne seng badi aduga sathau na khoi baba na sathau bai da Ai de mana ibadu first hand the mana ure dana uraga mana pabado phongta baduna second the oigre adu magi influence to. Very interesting. Yam ngai na si tamo ka unaraga wari sanabase khoi na writer sin na rakanda mayam nati larik tu parakanda about the writer kitang khangbai wani smaina wari sarakanda na hena personal oide information se khangbase adagi makhata biye tamo magi ibagi duga larik singi malam si ibada se shidadi kitang ijirage ngai publish waktu da hana lakchage ko ahoy okay ada sigi matang se lakor mina publish work yang kai jige mahana phong basi masala ne da lai ni pan phongi aduga masala itra tung da lai ani ma phongi ma ge ai bise ai ba apun bagi lai ani si tung serial hai jara ge number 1 da ahan da that becomes in novel ni 1967 phongi ani shubada na ta thiba alama machine novel ni 1969 phongi but to be noted to be not na ta thiba phongi Manipur si sheka kai adi hanagli ba novel ki masatri hongo puthropusi novel na te aile na ta thiba de hore si novel na te ada reputed by association of organization currently atuna bo recommend to emasi some my corner to be but grouping na ga khanare na ta thiba le ai lo ne de tu char na ta te novel na te ibu upanyas ko putra kari loan no yes banangi matam yo banangi printing mistake ri matam later printers ni okay minor lakhi de mo ne na chele jam lakhi aduna mana mamanga mana angamo iri ba se before 1965 mamang iba 66 mamang iba novel sing taba anong bukwi mamana hoiba mana yana thapsi nata thiba aldale magi oinasu adu manipuri literature su aduga masigi sida mahana hena focus tore aduga martana mana hana degi irakwa manipuri oinasu hana takada lakwa novel da degi halse 1971 the poem sorry aduga mo masagi ani subana ta thiba sigi masak sida frironda mana Infala Musung Magi is sing Musi Pigums in 1970 to the form era. She then had more controversy with it. Adubu Anish Bopon with the coming together Manipugi Hana Leramba, literature the conception of him. Writer could be conception stone like share. Ahamadana Yaram the Bani, Natatibadana. I've got adu lokshin gi ba gusu yari jidi imphal da wini yari he ana imphal da yari he wani adu 1969 da fongi ban na ba thi se hangat na moi na mu yeng he matam da rejection thamme sini saita gi awon ba khungsi toi kitang panjam ne adu na ma nga su da na mana anu bo paw ma ina 1973 da fonge adagi taruk subadana langkoi nai dramani sina 1919 sina 75 da fonge adagi lamma sida ayu khamba mi amatam thorba phai ina sisi novel soai novela soai si yang pawa chena yang da makali novel makala me mai sige 1976 da fonge aduga Ipan suba pigi wari na 19
75 to Fonge, Aduga, Amaka Walame, Tanil Zina, another Fonge, I say to Walame. Tanil Zina 9, Tanil Zi, another Fonge, Zina, Bugi, Amatamugi, Kanoni, I Kalamani, Zina 1979 Fonge. Tanil na 79 da, Sina Tanil Zina Sini, I was again. Always way 500 pages ni jacket cover yaw be koi mandana ni rei nga sai jeri do aduga sigi sina na na ta ti bani 1969 da phone base aduga ihana no phone ba hayat begum dana 1967 da phone sina hayat begum ni third edition ni aduga haldi aingonda hujik ai press legi mari shuba phongdo manga ahum suba aduga mari shuba phong falam sumagi isin scriptigo aina su kudon to jere to bani khale aduga sumaina la pasi dagi atai dising dudi aina apagi kara indhare adu kuchre aduga Tara Suboina, Wasi 1990, March 9, the 1991 ki 9 March da. Aku tarik 9, actually 9 tu dia pergi ke Taiwan mati na. Firo Indonesia ID aku yang the period dia. Aina je molder program sile sigi lai si na kali mai one day type kat story kat story jadi. Bagi firo ini aina promise tu betul ni. Yung na may na light hindi pero ito ay na gym wala na light phone paung nila na pumbihi sila siya langgon nila kanta na sumay na lai aduga marakto wari kara lekrada ay su financial kansi ang na condition yang kabanate ay di marupa makakna isra na publisher day mana bawagi la yan tadi ay kau pumjagi ay I think 1990 ga 6 da niyo ibagi wakat ay ba sisu yang lagi bani si lai si phone ado si lai yang unit boy si han namana irakpa manipulation na novel ipri mayama yang irami aduga anuba sagi si lai ko hum si ki lai ko hum si like sigi train sigi writing style something like that kami na ko na police ko matanda mana sigi like we wakat city bane marking si ado magi transit period hai tare magi bagi lambi da mai on ma chumna ko na khida yang da taw thobang loki na ni dikhali ado ate critic ni yang na pa de si lai che pa na su lai na da bane well measured Manipuri scientifically masak naira mission sigi like si pakpai dia madu khangi ada sigi like si yang di apa lagi ni ni iwa kerja ada diary form ni iwa ni si diary form da normally thengna ba punchi wari amaka handicap oiraba nupa amaka ki punchi thengna ma isin bani mapungdi da pin Nima na dabani handicap ado amarodana the samaj ga malana hingba ngamjabani my symbolic when given lawi adu mami sinsina punshi ma masabiliyat na ko na bada kenari ba the humanitarian oiba the nioi the yangna hangoi ba masak haitare adugumba lamchet nyam do aduna thongdo ko lai aduga asembali penai ba magi si warida ilambani autobiography time ni soinai ba sina du ijabale masi mai nai jege aduga su pain to dana ko uji ba ko ba lai si
taramathoi fongkre fongdabasi makhan mayam ama leiri drama gi sruta ahum mari leiri adigi translation work leiri children's literature gi leiri adigi novel da dum leiri serieng leiri dan man matam matam 60s gi matam da matamdagi cover singda natraga magazine singda hapiba essays and articles singsu lei maina lai aro magi profession si ibarom dana yambani aro mana magi imu manungi khallaga singda lambi sangbasi monyamna awa oike na akoi dukan lerami matam ama nupa ko ken naina khangna ba waheng kai parengda yamna ngai le koise ayamba earning akoi abu na toy join family na ai nu le sigala bi akoi ba ko le shi ga koi dang le akoi ai ni ayamba kwai ni bazar da le yin sha bani na aduga aduda kan mamaya di pas store in ama torome stationery cum book store atam khara adu oi kide ai madugi karwa ma he kide adu matunda ma se weekly paper Imphal Times in ama mana tawe aduga medium di Manipuri londo iba mami di Imphal Times in thole adu Imphal Times di mana tam tha khara tawraba matunda article khara magi thapani masi kan provider kam editor wajebani article batumina case sama defamation lakpani defamation lakpani case to sathanaraga hombu yakide aduga loina na site academy gi mana laukure laukthopadi halaga phone na bakra to bodo magi friend circle na hombu na mayamna thindi ma adigi all time se khata hombu Kurima some weeks some months kurima celebration torne adigi masi hanadagi chemaga leba ina pandarum lei na Manipurda maruina masak nai no leba dramatist director ing balada ratan thiam sang khaiba tombi ruga ate atopa leiraba lali adigi ranjit tam leire moi sisi magi Malik and magi younger brother natani makoi ga kulaga avant-garde china amat khale anagile meba traditional drama union me andi tongan bani modern drama gisu yakana masi direct parami aduga langai na ismu chu de mana aduga magi na thati wal si dramatize to thi sanabuna khai bitung bi direction bi sanaki aduga atopa experimental drama masa environmental festivals in Dishuma Idami. Maina ikan merekatna kalau untuk berhap saja. Yang mana jadi rezeki iram maga thambiram bapot yang lagi khong da bahai bane ba. Okay, aduga poem adagi translation works sigi matang da kitang haidiyo. Aidu rezeki lagi riba works in si Meitei loan da doina ida oi basi huzik English the translation oina laibra na tragana madigi plan laibra huzik matang de kan haidiyo. The translation si makan uhum da mark irame amadi kaino da direct ai bagi like tegi translate to hai bama aduman article sing si paruga article sing mana into to translate masana to jaba aba like si choina pa bai tare sangai da masak mai ba mission wari uchi wari maybe Jawaharlal Nehru or Lenin adagi Stalin sumbagi masak mai ba mission mana ijabal ni translation di kami but maning matha di khamdi karamba like di mana palam dreba aduga idi mana kangachara kanda personal mana pamja bahai tare adugumba miyoi gi magi translate tau bahai se English tagi na tragana English tagi oramgani adudagi Meitei loan da translate oramda work hai baneba
aduga amarom da bada ana collection drug magi own burst da magi own free will lit the she en khale but the sina what en habi ya bakr lay adu sana Oscar Wilde magi yam fazil story mana story tadi ki apun ba wari mi irami mana translation torami mag bhai Oscar Wilde aduma in manuscript ko sir kre asida wi ai ke lai de khata ki library Oscar Wilde yam shi wari ngata ne yam na bagi unsi da Oscar Wilde adu ngata ne adri ma phat ke sakala adu so ai phung kan tori ai si patam kitang disang tare lai financial situation sina adu ai sina lai ngai de ko phung na bai pat te yes yamna nai tamona minor literature literature gi activist haipatare ka aduga father si like draga si magi tribute magi works si makhatana chatha bagi effort TV bagi the makta thakachari aduga koi finding the voice amadi library of Manipur nasu collaborate tawraga angamba mating pangjage smaina koi generations after generations quote se bai honaba aduga nasagi translation gi matang da pandiki basi Pacha Meetei na mana Thailand gi migi work to Manipuri da translate tawbadi aduma khanjare aina mu khanjani sina Pacha Meetei gi works Manipuri Meetei lon da ibiramba works English da translate tawbagi adugi effort lay dibra aduma khanjani like amale ahagi award for giwa falam simagi siwa masi English dana Infal and its climatic condition naina RK Birendra ice na Om Birendra na I think 1981 92 side that translate to wiki. Oh wow. Adagi Hindi dana Infal sumai simsi people say Infal or uski abo hawa ina Dr. Kanune Olama they Hindi French center gi mana translate to the fundo pikre okay abo hawa okay very good Uriya to kolon dagi translate to na ba matamama lae yana lai activity ni khara lai moina khang da ba adu ai di khoi wala itra matung di aina court gi ai legal yar gi kanosi ayabal pai hoy bai ali khara kanum to presi ure adnaina ai ji custodian amane haibagi chapchaba ai court gi chi pai legal here gi kanosi power se aina court gi ayawa jaraga aina pai jowe ana kana gum kharna kanum sanage trombadi ai roi thinjal leba without my consent ana moi di city lakpa adu ai ngon moi personal leba adaina city thaba thari jo hayo custody anji macha nupa leri mali here ni maga direct contact to I welcome to ya ina into the okay okay yeah ai gisamit talaram masigi English se translate tawbasi novel ama di tawre aduga mathang karakwa atai si tawbi rakpagi plan lai da ti akogi non Manipuri international national dani aina focus tawre se akogi work si puthok si sine aduga nanungai aduga aina hujiki English ki translation si aina hujiki tamona ming si pandira tanda Infal and climatic condition and hai se aina ukhaba mali ai gi library te le basi ai khatraga laitraga de ai amuk thira kanda English ki du ai se dena pami ada aina mathang da khoi gi si first oina nasi tawjabani aduga matam khanaude pung 40 minutes mendore adu naina nasi gi oina tamoda hanjani si han bada
novel ama pabiyu wena request tawzaitane khoi mayamna work si hena khangnaba khoi audio library te thamnaba adu tamona karambana pabidu se khoi mayamgi hoi aina aigi aigi ebook ani the voices ki ebook library ama saina open tore na aigi guru ai takpirpa aina yamna ikai khujariba ki oja aruna pomna launch to wiki but the in comment basically I support adugi makha ta boina suddenly what is sanara abadina aina khujabada fighting for the see kanoni akhoi babagi quite last mana my punchi ram dai iramba novel se agi punchi akhoi boy iramba novel akhoi kami mai mamangda lai bukat syawi kata syawi ini sini Manipuri Bengali dana simai lei juga Bengali patu tu kan harun sini dalam tanah itu mereka sponsor benih kan mai mamangda lai bukat syawi kata syawi apa novel si best level da finding the voices ki library da ihan hangu ina kudon tongjenenge yamna thagachari aina yam pamjaba hai khoi mana su na hamo picture tawkibata masigi larik ki maming si tajakibata yamna paningba phawba larik ni tamona masi pabiragani haiba tabasi yamna thagachari ngai bangamdana ngai jari haiba tare matang asida ai picture amtang lohhaujage yamna nungairaba mafamsida aduga khoina khoigi listener da share tawjage adugi yengbiriba pumnamaknasu masagi tamona pandikre aduga khoigi website amadi post sida yenkhatpiyu haibikiba larik tara makhoise yenkhatpiyu re publish tawrakanda pot sidi imphal da leire aduga maitai lon paba thokiba mayamna soidina yenkhappiraga pabiyu link thajarake aduga audio book oina koina ahanba oina machanupa masamakki makhon khonjelna baba gi iramba lirik adu pabi bersi haujaragani aduga koina masi release tawbadu adu mathang manaw oina koina pau adu makhoi listener da haujarake haina ai thamjage masigi matang sida aina ngasai tamona pankibada second book haibadi na tathiba ahal amagi novel se khongkibada rejection khara laihi adagi fourth book si phongakpada imphal amasung magi ising nungsikki khibam si lakpada mukhara acceptance lakhi ka haibasi khara conflict khara thokibasi kitang akhoi myam da share tawbiba da kaida yani masi matam dugi hungbini haibadi Manipuri literature da leramba masaktu nane akhoi up to 60s bawda matam dugi nahane oi baba waise ming moina panjarabada masidi anboi oire oi baba gi moi gi contemporary singse mane amsu legidre makhoi gi mathakta leiba ahan singa akoina di moi su lai dung la le makhoi gi marakta koi pithibida laiba literature gi awon ki apam leigre koi matam ru moi nahane moi gi naharon sinsika maroina hada koi gi hanana lerba sahitya parishad siga mo tanu yadaba aduna koi gi Manipur da naharon sahitya premi samiti namal tholakhrine naharon sahitya premi samiti si tholaga naha mayam sigi oiba sahitya gi masaksi oina phongdorokpaneba mathang phongdorokpaneba change sama porakiba haidi youth ki voice matamduda youth ki voice tu puthorakiba I understand okay hanagi hansing sidi ningtho kwalingai gi amna lepak macha ta ba
niti niyo mo gi punsida tawhaiba tawhaidaba aba thako watin gi punsine alga youth sing sina after second world war gi check thing phangkada tengali marta hoti thangtik marta chokhalakwa gi chawda yadna chokhalaga machi uidna chawdam thira matane alga concept se ani khenar punsigi meaning ani je khenar panero amana watana padana ni thau palingi ni ngai ko punsi su lakpagi aidagi masak se chala ningba aga younger singshina ke doba second world war ki bomb to mayamna ate akai machine na china ol phanaga sabam thakung khangdraga madude hingna batang saraga khodi nutrient yaudana chawwa masa khodi leisa sigi jati sigi masa sindeba ago mokoina tenere punsi masaki uthorapone adi class amalegi class lives in 1960s gi period sineba yaning da swaida neba laisi apan mungari se adu hanagi halon maratudagi ahong masigi yawa ngamakwa ahong masigi concept si ajana hanadagi moina khangaga lerakwa ahan kharana masigi narongi concept sina manipuri saidagi masak takpade ni ograba the wata part of oingagi ningtho palingagi yana ngai frengagi saitaduna ngasi manipuri society masak takpa yaba oina saitada puthokta yatra exim khane very interesting what aina khalamine hujiki matamda da mana youth ama oina reality reflect tauba literature puthokning badune ba mana da fighter mise aduga magi yamna literature iba hogalakpa haitare ko hana iramaka sithong bada hogalakpa 1967 1969 da tawraga minor rejection lakpa sita aina yamna admire tawrise magi history se yengakpa kanda mina reject away na ma tokpeba mina reject awga sama i mathang 1969 da mukpongi 71 da mukpongi 71 da aning pongi 73 75 aduna tamona hujik haji bakanda I can feel his courage edini mana ataina reject awrasu accept awrasu mas change maker oin thokla ineba koigi literature sidai ahan laman gi do hoi laigada bani but there is a change in Manipur koigi second world war da masida lairaba the humanitarian concept adugumba gi literature da iba tholakpagi voice to hana oirambaduga accept awbada kitang gap leibadugi conflict and challenge to ne batamona takpirisi masigi matang lai kodam tan tokjege adaba scholar elangman nilakanta singana kon haibane apogi seminar amada ek babagi aiba Pacha Meetei seminar da mana paper pathu e adai khangdabagi saruk asum hingalagle kengrabada harau khidraba aiba asige damba masak khangnaba larik kaya gun no homna paragle ashengbadi ekoina pachabu hojik pawa masak khangri tumna khangsinaba tani yamna chamna aduga masak jaba masak takna hairami related scholar ai babungni elangam nelakantana masi waisi ma masana I amsung pathui matamda babo na khugi khubakse atugi mati howi ai na kong dan masi tari tamona dugi ko to pabada ingonda tu chumba mapoe so I think like akoy na ngasi khangi si hujik yamna khangada bo watli aduna masina ahanba interview oi bagi wani akoy na sakhangbada akoy hena khangminasi tamona direcsi pabida ni masi para ba matungda amuk hena akoy na question lakani khangbe hengani aduna ngasi gi matamsi naksela adubu ai question amani khatanga hangjage tamogi matamsi yamna laure nasagi hidak thakpa hogi base masi magi rejection adugumba acceptance to na hogi bara kamaina tawbano madugi matang ditang
Masani, so far, magi yang close with Masani, mana, karena hidang aroso ay pambira ka tum nataga hidak tapom to ay pui ay tare ay si tum pui to when hidak tapo to ki pu nati function program chal ruga ay friend circle ruga halak ki yum da halak ki lambida hidak ka pai si da ga tum sali hidak tapom da nati Manipur ki hanga Manipur da lakwa restaurant ay picking ay da restaurant sida ay koi bawage my group sida koi masa sida ay si tum enjoy to ay tare kano da 70s matam gi restaurant ni Manipuri mi ayamana te Manipur da restaurant se 70 gi matam da lei gai ai yam tang sang nei for example take the ba kugi arambam sarat lyricist kugi kiela ba samji gi lei ram ni gai iram ba ma matam se STO ni maina yam fancy level life no ko ba se lai ai should to mamu ya way outing you away sometimes shendra da kai da mu masa ko ko ai su di away yang na bagi celebrities dam gi life to lai itiati way ba ani buda yang limited way aduga moi machine like minded sing to e ada like minded na to ba kai moi subside to le away moi ki collective way su adugi matam sida kamai to da ko wada aina singriza bani ko ko wama ti wendu mande adu tugi punsi taksin banga mugdaba babagi ni kokra leki rain khanjai macha moina kaino da ai china ai experience tani matuma koini haibana suge asidi kaino da ai thinking process ni ko na babagi masaksi kramain hong magi punsi se kramain sumaina mai kai da sakino se nei na baganda ai common moina ko ai haijige adudi kaino da pasha pa ka mina pasha pa ka pasi mi ki de aduga akogi yamna di hona jaba mina nam thu le biramba aduga mana masak le pokpasida magi nungai bisni hen gide masa se kok thu e aduga yam e khawlang ba ko dama thangaroi na ning ning naung le maga adu matik chaba mini nang si pai dong ni langsel ko pai hai ta ba sigumba gi ai sei kanoni ko symbolic win haijabani sigumba gi situation ama koi father gi after the theater academy the works mana bi sector matunga khara lei bra haibse aina sum khali hujiksu sima ko remani haibdi nasari natraga yam cool loiba yamna calm loiba aduga white mature ni masi magi sahi matang se magi matakta leiba mayam basing even makura singa magi nabda yam mature ba mineba mati manda ba masi kai no dai khaku da magi whole diary se ikutta lei sidi min ubong amoy sidi aina kanja buri haido ba bani adi whole magi sidi mana note to iba mana iba mayam se ai constantly ai kan haitare under cover haitare under cover wera so idi padia da pare mandi malai kidra matung di kana gumbana mai maramda se samna da wikipedia da happy ai mon resource to ngak tani na wena happy di robin ngango moina wi ai dum kitu la possible welcome to we ada pasang ini family ini treasure hanga pasang number the family di robin ngangongi dedicate to bawa dedicate to magi spring family everything abi pina ngalingai di khona jakre masida leire aina su hana khanjaraga su Pacha Meetei gi dedicate to points robin as ngomna the desire of root high river direct sida ina bookmark ga lezare tu Pacha ina mane amna phazaba sida poem ma ira magi footnote sida yamna sina iba aduga hena akoi reader da khamhanning ba pokpado akoi na thikalakpa kanda akoi bi kesu khanjadaba akoi sin literature lover
Manipur da irang thoi haraga Manipur da chauragasu yum da thong chalaga chaurakpa kanguni aduga mapan da tamuro like tamo aduga nai gi thabak phango kaigino ka khoi thabak phangnabagi pesa pibagi keno leite haraga hingpa adugumba miyoi mi ai dongna tawba mayam su yamna leiri aduga khoina Manipur si masak khangbada yamna watpa haiba tare ko duna khoi gi intensina khangde haiba kanda khoi gi handaman dagi difference lerakpasina dum thina haibirakpa rejection sigumba matang so engonda yamna leiki ado akoina yamna smaina tawragadi akoi se pungkai kaiba ma oirani ba akoi society se khangadabadu khangdradi kamaina akoi Manipuran culture aisi kamaina lolaga thamadi kanana khangani right akoina library of Manipur na akoina tokhalai sina akoi samna si khangminna si mayamna khoi Manipur gi macha mayam mapanda leiba singsina atai lamgi larik pairaga quote ta tawibo aina tawhani sina khoi gi lamgi mi gi larik khoi gi pot se khangagadi nainaragadi khoi su quote tawningakani khoi su khangningakani ngasagi hena khangba hena promote tawbodo aduna yamna chauna tawjabadi na chade khoina ngamjaba haitare ko khara like minded oiba angang sing volunteer tawrakpa dagi akoigi art leibirakanda funding tawbirakpa aduga tapna tawrakanda hujik library ama thamasi kaina akoina wakhanlon tawraga tamo chongthokpirakpa adudi potse si hapchalasi kaina harau ne yabirakpa smaina tawragadi akoina Manipur dagi chatkhraga su Africa da leiba mi amana natragana Australia da leiba mi amana mana Manipur maramda khangingakpa kanda paba thoktragasu akoigi website libraryofmanipur.com sida chatlakanda taradi yana tam adumaki aina yana haraugi base adagi book library adri yana tina haraugi ai kamena su dum phajana ai tentang di bijaki ai ozana sungang biki ozaro nana inaugurate to biki asini ai khandaba ai kemta haji ko ai chini se ai shel ai kano di ai sakta chabna se deko Manipur dress khali go kalonji very near to your project I mandi aina hanadi khalleba but adu application ji kamai to tuno na ga madu application to madanda tang da infrastructure shi imoda aina provide to one de but leina ado manaba okhalo nam la pada aina ngamda legrina I have to share shi ne aina what it was I decided aina ngamjadana su angamba sing to already I have to support I have to supply I just I kan matam tu tokjing kan ber connection le bisre option down ne mane adu madune aduna tamo hoi gumba wakhandon akoina mana bahai tare kai gino ka masi thabak se tarakpada akoina ngambadu hapchabani ba aina technology da leirabani na technology bi kitang khangjabadu ai semjara kanda hapasi paba haibana pabiro de imana yengo ahan oiraba ima se asma para ise 2017 da gas khamba thoibi matang pari siktam tamna edit tawraga maduda voice only oina akoina hapchanjagani aduga masi akoina khangdaba leitadana khangdrineba ikaine ngai 1967 1969 1971 the phongaba lyrics aina paramdrise kaigina aina paramdrise kaigino ka akoina masi the sharing watpa dagi promo watpado aduna akoi miyam tawminasi haibadagi wakhanlonda tawjabani aduna tapna tawragasu aina asa tawjai koi even policy maker politician mayamnasi tabiraga akoi gise funding tawbira kanda lyric sing adagi akoi gi writer ngasai haibigi tamona haibigi lyric khongna bayam leiraga financial problem lei haise akoi gi writer khudimaki wari masi ikaini ngai ne maronda akoi Manipur gi sigumba opportunity se phangkadabne baduna sumaina akoina horakpasida aina outreach tawjage haina su khanjai akoigi financially ngamba group policy maker oiro adagi literature lover oiro akoi support tawbirau akoi team ama semjara kanda akoi recording tawba editing tawba writer adagi akoi myam masidaisa funding tawraga report se fajana thamaga dom tung koina
ꯂꯩꯔꯒꯗꯕ ꯄꯣꯠ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯊꯝꯗꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯤ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯣ ꯑꯩꯅ ꯈꯟꯖꯔꯤꯁꯤ ꯇꯥꯃꯣꯅ ꯀꯥꯂꯤꯃꯥꯏꯒꯤ ꯃꯃꯥꯡꯗ ꯂꯥꯏꯕꯛ ꯀꯠꯄꯁꯨ ꯌꯥꯎꯏ ꯀꯠꯇꯕꯁꯨ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯕꯦꯛ ꯑꯣꯟꯗ ꯄꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯀꯦꯟ ꯇꯥꯏꯝ ꯑꯃꯨꯛ ꯑꯩꯈꯣꯏ ꯎꯅꯔꯒ wari sanaminasi yang biriba pumna mangnasu question hangbirau comment tawbirau aduga loidringai sida tamona any hainingba ngasigi oina hainingba any leibiragadi haidi sine do amathang nuainaba akogi paketore tigi laisima ada short introduction am tawjege ahoi maya akogi listeners ne nuainaba da sigi laise yamna pinglo wai wani jam book kare tamo anta hangati ai photo amta lawja ho koi first la ko doine okay ko sini ko na hamba packet to shi e book sida aikogi babagi direction imrabini jam short introduction namta kai to jage kalimai mamanga lai ko shi yawi ka to shi yawi ba shi yamna piezam da ba zorana pies marfu mudang kwang balari marfu dito ya share ado shi keno da lari pi wa ne ado lari shi pa ba matam da ko na phangi ba shi novel gi chapsa ba masat ne ba shi ne ko na ishi paune lo kan da ma krishi kaino da novel la ko na chena yam tha ba lari na to kui big story ko in harga chena thaga da bin kui ba koi concept si novel guy mai ka tha ba like ni ba me ang uri se si kamai to da pina Europe da apni William James na maji psychologist ni William James na 85 swai da mana pagi kano si system of consciousness si mana pagi psychology ki like the form greva aruga sorangna masi Europe ki mapong kudimakta 1915 dagi ai basin sinare sina sinare ko sina kai mai da yana fajan sinare kana sinare ke da koina sigi larisin sinare ko mai ana sanga anti novel ga haiwa aruga ki tundagi hanagi traditional novel ki plot na ina mathang manau na ina ki thaba traditional novel ki masati tugai re aru sina ba londa khina lagi technique si tongan balai ana psychosis ki oina hana khangaramba aduga reality dadi madugi masak adu khangnaba kono kodra kanadi yamna shengba toxin ba yaudaba adumba human psychology ki masak adu apply to he adudagi stream of consciousness aba technique dasi lae ana technique dasi ka loina na la ko khasrei madudi ke da formation ere ba pose loi masi khatok ba ya khatok ka expect to ye ba masagi machang mo tudam ada masida ekogi mai component khara yaw biarti maduda stream of consciousness la ko gini masagi ekoi manipur su 60s ki matam da yam kana ye dei gai ri do da manipur stream of consciousness ki writing ji 60s ki matam da gi ai ba maming de ba yu sina ji ko sin piram de sai wari sum sanjana ko ni ko like that ekoi gi like bati uji manipur na prithvi ki literature da manipur literature na thong mi ja kaino da hana ki traditional di national level da option bi why hoji puthok ko da hekta legti ba international level da represent to do manipur literature puthok ko da legti ai ipane hai je banasati but no one is ready to replace him thabang ulak padani ko hai je sia wangang badri yam hairam bai khangam bai but manipur literature ki mo chin ba matamda ai bawana ni ba magi technique stream of consciousness ki concept seasonary law aruga masida prolate banati novel am ledi prolate
ꯀ꯭ꯂꯣꯠꯁꯤꯡ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯦꯠ ꯔꯦꯟꯗꯝꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕꯁꯤꯡ ꯑꯁꯤ ꯇꯣꯛꯑꯒ ꯀ꯭ꯂꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯞꯂꯥꯏꯟ ꯇꯧꯔꯒ ꯃꯌꯥꯡꯗꯪ ꯄꯨꯔꯒ ꯂꯥꯛꯄꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯈꯠꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯋꯥꯔꯤ ꯑꯃ ꯐꯤꯛꯁꯟꯅ ꯏꯊꯣꯛꯄ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯕ ꯍꯥꯏꯁꯦ very wonderful as per my experience ꯑꯩ ꯁꯥꯇ꯭ꯔꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯤꯇꯔꯦꯆꯔꯒꯤ ꯑꯩ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯩ ꯂꯤꯇꯔꯦꯆꯔꯁꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯩꯅ ꯁꯣꯝꯗ ꯑꯩ ꯀꯩꯅꯣ ꯅꯠꯇꯦ ꯕꯠ ꯑꯩꯅ ꯌꯥꯝ ꯆꯝꯅ ꯍꯥꯏꯖꯔꯤ ꯆꯝꯅ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛ ꯇꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ I think no one is there except my father. Thank you for sharing that. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯕꯤꯔꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯒꯤ introduction ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯊꯣꯛꯇꯕ ꯄꯥꯕ ꯍꯩꯇꯕ ꯑꯩꯈꯣꯏ ꯇꯥꯒꯦ ꯍꯥꯏꯅ ꯉꯥꯏꯗꯅ ꯑꯩ ꯍꯧꯖꯤꯛ ꯔꯦꯗꯤꯗ ꯂꯩꯔꯦ ꯇꯥꯃꯣꯅ ꯄꯥꯕꯤꯔꯒ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯍꯥꯞꯄꯒꯤ ꯄꯥꯎ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯛꯑꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯦꯒꯃꯦꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯨꯛꯁꯤ ꯄꯥꯔꯛꯀꯅꯤ ꯑꯗꯒꯤ ꯕꯨꯛꯇꯨ ꯄꯥꯔꯒ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕꯅ ꯕꯨꯛꯁꯤ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯗꯣꯝꯅꯁꯨ ꯀ꯭ꯋꯦꯁꯟ ꯂꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯂꯥꯛꯀꯅꯤ ꯁꯣ ꯂꯦꯠꯁ ꯃꯦꯛ ꯏꯠ ꯚꯦꯔꯤ ꯏꯟꯇꯔꯦꯛꯇꯤꯚ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯏꯍꯧꯁꯦ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯕ ꯑꯃ ꯑꯣꯏꯔꯅꯦꯕ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯅꯣ 1960s ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤ ꯔꯥꯏꯇꯔ ꯑꯃꯅ ꯏꯔꯛꯄꯗ ꯂꯣꯏꯅ ꯃꯃꯤ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯗ so I am very excited ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯪꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅꯁꯨ ꯑꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯤꯕ Finding the Voices ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕꯤ ꯏꯆꯟ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯆꯟꯒꯤꯗꯤ ꯏꯃꯥꯏꯕꯤ ꯑꯃ ꯑꯩꯒꯤꯁꯨ ꯏꯃꯥꯏꯕꯤ ꯑꯃ ꯏꯃꯥꯏꯕꯤ ꯑꯃ ꯉꯁꯤꯒꯤ ꯁꯛꯎꯗ꯭ꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ Finding the Voicesꯀꯤ all the team members ꯌꯥꯝ ꯊꯧꯅꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯌꯪꯁꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯃꯇꯤꯛ ꯆꯥꯔꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯑꯦꯖꯦ ꯃꯃꯨꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯌꯣꯛꯄꯤꯔꯒꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯔꯣꯅꯥꯜꯁꯨ ꯌꯥꯎꯔꯤ ꯑꯩꯒꯤ ꯋꯦꯜ ꯋꯤꯁꯔꯅꯤ ꯁ꯭ꯀꯣꯂꯔꯅꯤ ꯃꯌꯥꯝ Finding the Voicesꯀꯤꯗ ꯂꯩꯔꯤꯕ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯔꯠ introductions ready to reading out my father last novel sida ina haigibda khara hendo benjin aduga aina puthaba aduga igi local namadi emotion na marabalda tonda ane muwang khara soi yorsu agi lu khoi no na ibu lu oine me ata ubun khulse ya temu aina khurumjare